मैम सिंह मेट्री सिना ngasi lakchari se yaripok yambem mathak laikai da leiba मैम होगिबा मेगी तांग 13 da koi ramdam haibadi india ngakna na bhona matamda operation sindur gi manung janna koi india gi border ngak tuna leiba ramdam sidagi manipur sidagi kanglei pa sidagi hojakhiba macha mapari haitare मैम mingwena panjarabada bsf constable koi now deepak chingakham mahaki sangai da ni khoina su singmetri sina su mamang da laksa khiba leire aduga mayam da ngasi gi program sigi haudok saboi na mayam de announce tawjaning wasi hayeng gi nomit asi mahaki aroiba khoi mathau mangam pangthokna ba mayam na sudum sorat kai naga hainaraga sum khangna biba hayeng se sorat ta bani adugi ma pau sima su mayam da thamjage duga hojik se yamna kai haini khoi bsf ki jawan sing gi manung da yam nung si ba haidi yam unity leiba hai tai khoi gi jawan ama sumai si matam da akhoi masil sumai na mateng pangna ga dabani haibagi achawa message ama piraga da duga ba aduga khoi imalai ba ki damakta on the line of duty changsan ba matam da akhoi puna sagat laga sumai na jawan ama lei gi da matam da akhoi mayam ama toina mateng pang bachangi hamaduga aduga pangduna su leikigani haibagi message pu ba dugumba program ama ngasi live asi thajarak pani duga hayeng sorat nomet ni mayamna su lakpiyu sorat nomet sida khoigi leikidraba jawan mahaki damakta su sahid oikraba mahaki damakta su lei khara dongor su kat palakpiyu haibase singimai sigi mai kaidagi mayam matamnadi ngasi gi nomet se yoksalak pani na ban oiraga su mayam kudong cha da khara thengajaraga su ngasi khoi yaripok yambe mathak khoi mathak leikai tamna khoi laksabani agi naw leikidraba deepak chinga khamgi damakta मैम अखोई युम से सुरा तौनबी सक सोनब तौनबी अखोई मानदों खनब सुमांगी मतेक मानदों खनब उरी बीएसएफ जवान लापीब गाड़ी पाक तब उरे तई तई जवान मफम कई है लाइन अप तौर गार्ड तौब इमुंग सूमाय सूमाय तौर तौर थोदों थोड़े अखोईसु लाकनी है ममी अखोईनसु उब फंगजई अखोईना लाचरी अखोई थौरमसिग मई लेना फ्लोरल ट्रिब्यूट यावे है मैम से लापीबसिंगसी अखोई बीएसएफ की सर्विंग रिटायर चतख्रबा अदुगुंबा पर्सनल ngaktani haibasima ahano mukta intro tawjage aduga yarni sir मैम अखोई फ्लोरल ट्रिब्यूट तौबदु दum hujallase yani changhanbiro sisina फ्लोरल ट्रिब्यूट तौननaba sida अखोई makha thangba mai kaida haitare फ्लोरल ट्रिब्यूट पीबनी को मैम तंगाई फदना अखोई जवाना लेतब मतमदा सुमाइना फ्लोरल ट्रिब्यूट पीबसी एयरपोर्ट तसु दुमक मैम सुदम ओबीगी को बीएसएफ जवान अमदी अतोपा जवान मैमना अखोई एयरपोर्ट इम्फाल इंटरनेशनल एयरपोर्ट ता सुमाइना अखोई लई कत्तुनै काय खुमना उटपगी थबक थौरमसिंग मैमनसु उबीखी सिंग मैत्रीसिनसु हौबदा लोय फावबा प्रोग्राम अदु कवर तौजखी अदु ngasi अखोइना लाक्चरिसना ऑपरेशन सिंदूर की मनुंग चना आरएसपुरा सेक्टर जम्मू डिस्ट्रिक्ट ता लेखिद्रबा अथौ महाकी दमकता अखोई सिंग मैत्रीसिंग माइकैदगी सुमाइना अखोई बीएसएफ की जवान सिंगना हाइदी सर्विंग अदुगा सर्विंग हाइदी हौजे हौजे पूरीबा थबक पूरीबा पर्सनल सिंग अमदी रिटायर चलबा पर्सनल सिंग पुन्ना अखोई लाकपीदुना हाइतारे मखोई मयाम गी अपुनबा कई हाइनी बॉडी निको मयाम लाकपीरिसे हाइदी मयाम से मणिपुरदगी हौजखिबा अखोई पर्सनल सिंग हाइतारे मयाम सिना अखोई सेल अंगम अंगमबा खाइगतपीरगा ngasi इमुंग मनुंगी मफमदा ngamjaba अखोई सेल खरा मतeng pangba lakpiba plus अखोई लेखिद्रबा महाकी मफमदा लई खरा कत्तुनै काय खुमना उटपगी मिकुपनी महाकी फोटो मा थेटली दीपक चिंगाखम इदुना डेट ऑफ बर्थ 15 जनवरी हाइना सुमाइना इरगा दु महाकी फोटो सिगी ममांग सिदा महाकना अखोई हिंगले मतमदा फंगजरंबा अखोई महाकना पामना सानजरंबा अखोई मसाना सिंगदा फंगलकपा मेडल खरासु दुम उबा फंगी दुगा बीएसएफ की माइकैदगी इमुंग मनुंगी मफमदा अखोई ऑपरेशन सिंदूर की मनुंगसना लेखिद्रबा दीपक चिंगाखम की मफमदा अखोई कटपीरकपा इंडिया की फ्लैग अमा ट्राई कलर की फ्लैग सिमसु थमदी हानमक्तदा मैम लाकपीरिबा मैम से अखोई मतौ क्रम लाकपीबनो कमाइना पुंझलगा असुमना लाकपीबनो हाइबई मतंगदा खतंग वहंग पाहंग तौननबई दमक हानबदा सरदा ई माइक्रोफोन से तंग हापचगे सर सिदम आई फाजनजगे
ꯁꯥꯔꯒꯤ ꯁꯤꯗ ꯂꯥꯛꯄꯤꯌꯣ ꯁꯤꯒꯤꯁꯤꯅ ꯃꯐꯝ ꯃꯌꯥꯏꯒꯤꯁꯤꯗꯀꯣ ꯑꯗꯨꯝ ꯋꯥ ꯉꯥꯡꯕꯤꯒꯗꯕꯁꯤꯡ ꯑꯗꯨꯝ ꯄꯔꯦꯡ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯏꯀꯣ ꯑꯗꯨꯝ ꯄꯔꯦꯡ ꯑꯗꯨꯝ ꯂꯩꯕꯤꯅꯕ ꯁꯥꯔꯒꯤ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯆꯥ ꯑꯃꯇꯪ ꯊꯝꯕꯤꯌꯣꯅꯦ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯈꯪꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯥꯒꯤ ꯃꯤꯡ ꯍꯥꯎꯔꯣꯡꯕꯝ ꯆꯤꯡꯊꯥꯡꯈꯣꯝꯕ ꯑꯦꯁꯤꯁꯇꯦꯟ ꯀꯃꯥꯟꯗꯦꯟ ꯍꯧꯖꯤꯛꯅ 10 ꯕꯠꯇꯥꯂꯤꯌꯟ BSFꯀꯤ CI ꯄꯣꯁ ꯑꯃꯗ ꯀꯝꯄꯅꯤ ꯀꯃꯥꯟꯗꯔ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯗꯨꯗ ꯉꯁꯤ ꯂꯥꯛꯆꯔꯤꯕ ꯇꯤꯝꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯃꯐꯝ BSFꯀꯤ ꯕꯣꯔꯗꯔ ꯏꯁꯇꯔꯟ ꯋꯦꯁꯇꯔꯟ ꯕꯣꯔꯗꯔ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯑꯗꯒꯤ ꯑꯦꯟꯇꯤ ꯅꯛꯁꯦꯜ ꯑꯣꯄꯔꯦꯁꯟꯗ ꯊꯕꯛ ꯇꯧꯔꯤꯕ BSFꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ BSFꯀꯤ ꯄꯔꯁꯣꯅꯦꯜ ꯑꯃꯗꯤ ꯔꯤꯇꯥꯌꯔ ꯆꯠꯈ꯭ꯔꯕ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗꯒꯤ ꯑꯉꯝ ꯈꯔ ꯄꯨꯊꯣꯛꯆꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯝ ꯈꯔ ꯇꯥꯁꯟꯖꯔꯒ ꯁꯦꯝꯕꯨꯜ ꯑꯃ ꯄꯨꯟꯁꯤꯟꯖꯔꯒ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯥꯎ ꯍꯥꯏꯔꯤꯕ ꯔꯤꯁꯦꯟꯠꯂꯤ ꯀꯟꯀ꯭ꯂꯨꯗꯦꯠ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯣꯄꯔꯦꯁꯟꯗꯨꯗ ꯏꯅꯥꯎꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤꯕ ꯏꯅꯥꯎꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯗꯒꯤ ꯑꯣꯟꯂꯥꯏꯟꯗ ꯀꯔꯤꯗ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯋꯥꯆꯦꯞꯇ ꯁꯦꯝꯃꯒ ꯃꯁꯛ ꯃꯃꯤꯡ ꯈꯪꯅꯗꯕꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯋꯥꯆꯦꯞ ꯑꯃ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯒ BSF ꯍꯥꯏꯔꯤꯕ ꯕꯦꯅꯔꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯗꯤꯄꯛꯀꯤ ꯍꯦꯜꯄꯤꯡ ꯍꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇꯨꯒꯤ ꯃꯃꯤꯡꯗ ꯊꯣꯜꯂꯒ ꯑꯩꯈꯣꯏꯅ ꯋꯥꯆꯦꯞꯇ ꯑꯦꯅꯥꯎꯟꯁ ꯇꯧꯈꯤꯕ ꯃꯇꯝꯗ ꯋꯤꯂꯤꯡꯂꯤ ꯖꯒꯥ ꯖꯒꯥꯗꯒꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯇꯨꯗ ꯑꯩꯈꯣꯏꯕꯨ ꯑꯦꯗ ꯇꯧꯕꯤꯌꯨ ꯃꯣꯏꯅ ꯉꯝꯖꯕ ꯄꯩꯁꯥꯁꯤꯡꯗꯣ ꯃꯊꯪ ꯀꯠꯂꯛꯑꯒ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯄ ꯂꯥꯈ 2.5 ꯈꯔ ꯍꯦꯜꯂꯞꯀꯤ ꯑꯦꯃꯥꯎꯟꯁꯤ ꯑꯩꯈꯣꯏꯅ ꯇꯥꯁꯤꯟꯖꯔꯒ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯂꯧꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯁꯤꯗ ꯑꯗꯨ ꯏꯅꯥꯎꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯃꯇꯦꯡꯁꯤꯅ ꯃꯇꯦꯡ ꯑꯣꯏꯖꯔꯒ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗꯣ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯀꯣꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯑꯗꯣ ꯁꯥꯔ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯥꯔꯁꯨ ꯌꯨꯅꯤꯐꯣꯔꯝꯗ ꯂꯥꯛꯄꯤꯔꯤꯗꯣ ꯑꯩꯅ ꯑꯇꯩ ꯁꯥꯔ ꯂꯥꯛꯄꯤꯕꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯑꯉꯧꯕ ꯁꯦꯠꯂꯒ ꯂꯥꯛꯄꯤꯕ ꯍꯥꯏꯗꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯑꯉꯧꯕ ꯁꯦꯠ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯁꯥꯔꯅ ꯁꯨꯝ ꯌꯨꯅꯤꯐꯣꯔꯝ ꯂꯩꯕꯅꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯥꯔꯃꯤ ꯖꯋꯥꯟ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯏꯆꯥ ꯏꯅꯥꯎ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯐꯤꯜ ꯇꯧꯕꯗꯨꯕꯨꯗꯤ ꯈꯪꯖꯔꯦ ꯑꯗꯣ BSF ꯖꯋꯥꯟ ꯑꯃ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗ꯭ꯔꯦ ꯏꯆꯥ ꯏꯅꯥꯎ ꯑꯃ ꯑꯩꯈꯣꯏꯒꯤꯗꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯍꯥꯛꯁꯤꯅ ꯔꯦꯡꯀꯤꯡꯗꯗꯤ ꯃꯈꯥꯅꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯏ ꯏꯁꯥꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯃꯣꯁꯟꯁꯦ ꯑꯅꯤ ꯊꯣꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ BSFꯀꯤ ꯇꯨꯡꯒꯤ ꯁꯛ ꯃꯥꯏ ꯄꯨꯔꯛꯀꯗꯕ ꯅꯍꯥ ꯑꯃ ꯃꯇꯝ ꯆꯥꯗꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯊꯥꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯣꯏꯔꯒ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯣꯄꯔꯦꯁꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯇꯤꯌꯔꯁ ꯑꯣꯏꯈ꯭ꯔꯕ ꯁꯍꯤꯗ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯧꯅꯥ ꯂꯩꯕ ꯁꯣꯜꯖꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯏꯅꯥꯎꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯊꯃꯣꯏꯗ ꯆꯥꯎꯊꯣꯛꯆꯕ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯂꯩ ꯑꯩꯈꯣꯏꯒꯤ BSF ꯃꯅꯤꯄꯨꯔꯒꯤ BSFꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯥꯏ ꯏꯅꯥꯎꯅ ꯉꯥꯡꯉꯒ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤꯕꯁꯦ ꯑꯩꯈꯣꯏ ꯃꯗꯨ ꯈꯜꯂꯒ ꯊꯃꯣꯏꯗ ꯌꯥꯝ ꯆꯥꯎꯊꯣꯛꯄꯗꯤ ꯄꯣꯛꯆꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯁꯥꯔꯕꯨ ꯑꯩ ꯄꯥꯎꯡꯗ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯝꯇ ꯂꯧꯖꯍꯧꯒꯦ ꯑꯗꯨꯒ ꯄꯥꯎꯡꯗ ꯑꯝꯇꯪ ꯄꯥꯎꯡꯒꯤ ꯃꯤꯡꯅꯦ ꯂꯩꯐꯝꯅꯦ ꯑꯗꯨꯒ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯟꯇ꯭ꯔꯣ ꯃꯆꯥ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯄꯥꯎ ꯑꯩꯒꯤ ꯃꯤꯡ ꯍꯤꯗꯥꯝ ꯃꯪꯒꯤꯆꯟꯗ꯭ꯔ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯒꯦꯂꯤꯌꯣ ꯍꯤꯗꯥꯝ ꯑꯦꯁꯤꯁꯇꯦꯟ ꯀꯃꯥꯟꯗꯦꯟ BSF ꯃꯍꯥꯛꯅ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯉꯝꯗꯗꯅ ꯑꯁꯤꯒꯨꯝꯕ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯉꯝꯗꯕꯒꯤꯗꯃꯛꯇ ꯃꯄꯥ ꯑꯩꯕꯨ ꯈꯔ ꯕꯕꯥꯅ ꯈꯔ ꯆꯠꯄꯤꯌꯨꯅ ꯇꯧꯗꯅ ꯑꯩ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯏꯆꯥꯁꯤꯒꯤ ꯃꯐꯝꯗ ꯂꯩ ꯃꯅꯥ ꯑꯃꯇꯪ ꯀꯠꯆꯕ ꯉꯝꯕꯗꯣ ꯑꯗꯨꯝꯇꯪ ꯐꯪꯕꯁꯤꯗ ꯑꯩ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕ ꯑꯃ ꯄꯣꯛꯆꯩ ꯍꯣꯏ ꯑꯩꯈꯣꯏꯗꯁꯨ ꯉꯁꯥꯏ ꯁꯥꯔꯒꯤ ꯂꯤꯑꯣꯁꯤꯅ ꯐꯣꯟ ꯇꯧꯕꯤꯔꯛꯑꯒ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯇꯁꯨ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯄꯤꯔꯤꯕ ꯃꯦꯁꯦꯖꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯐꯦꯂꯣ BSF ꯖꯋꯥꯟ ꯑꯃ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅꯁꯨ ꯃꯇꯝ ꯁꯥꯡꯅ ꯊꯕꯛ ꯇꯧꯖꯔꯛꯄ ꯁꯨꯃꯥꯏꯅ BSF ꯖꯋꯥꯟ ꯑꯃ ꯂꯩꯕꯥꯛꯀꯤ ꯁꯨꯃꯥꯏꯅ ꯂꯥꯏꯟ ꯑꯣꯐ ꯗ꯭ꯌꯨꯇꯤꯗ ꯂꯩꯈꯤꯗꯕꯁꯤ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕꯅꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯅꯖꯕ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯂꯩꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯇꯔꯤꯁꯦ ꯗꯥꯏꯔꯤꯗꯣ ꯄꯥꯏꯌꯨ ꯑꯣꯀꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯁꯤ ꯂꯩꯔꯝꯕ ꯑꯣꯏꯇꯥꯔꯗꯤ ꯃꯥꯁꯨ ꯌꯥꯎꯕꯤꯔꯝꯗꯣꯏꯅꯦꯕ ꯑꯗꯣ ꯑꯄꯣꯛꯄ ꯑꯃ ꯑꯣꯏꯅꯒ ꯏꯆꯥ BSF ꯖꯋꯥꯟ ꯑꯃ ꯑꯣꯏꯅ ꯆꯪꯉꯒ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯏꯆꯥꯒꯨꯝꯕꯅꯤꯀꯣ ꯂꯩꯈꯤꯗ꯭ꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯥꯈꯠꯄꯒꯗꯤ ꯐꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯨꯃꯥꯏꯅ ꯖꯋꯥꯟ ꯑꯣꯏꯈꯤꯕꯁꯦ ꯊꯣꯏꯗꯣꯛꯄ ꯐꯥꯎꯗꯦ ꯑꯩꯉꯣꯟꯗ
이봉 어두나 까토이베세 레바키드막다니나 칸부두다 사우툭저범 뿌이 어도 이몽 만ung기 이몽 만ung기 아와바다 Kay- 거주 사룩 야제리 pu라 누가이타바디 암 타모이디 암 누가이타바 파오에 ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯎꯗ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯏꯃꯤꯡ ꯁꯦꯝꯇꯪ ꯑꯝꯇꯪ ꯃꯌꯥꯝꯗ ꯊꯝꯕꯤꯌꯣ ꯃꯤꯡꯒ ꯑꯩꯒꯤ ꯃꯤꯡ ꯇꯈꯦꯜ ꯃꯌꯨꯝ ꯑꯅꯟ ꯔꯥꯖ ꯑꯩ ꯍꯧꯖꯤꯛ BSFꯇ ꯂꯩꯖꯔꯤ ꯑꯩ ꯂꯤꯐꯇ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯏꯅꯥꯎꯒꯤ ꯑꯊꯧꯕ ꯏꯅꯥꯎꯒꯤ ꯄꯥꯎ ꯇꯥꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯔꯅ ꯍꯥꯏꯕꯤꯈꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯗꯥꯏꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯀꯃꯥꯏꯅ ꯀꯩ ꯇꯧꯕ ꯌꯥꯒꯦꯅ ꯈꯟꯅꯔꯒ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯁꯔꯈꯩꯅꯁꯨ ꯑꯌꯥꯕ ꯄꯤꯕꯤꯔꯛꯇꯅ ꯁꯨꯃꯥꯏꯅ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯔꯒ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯕ ꯉꯝꯕ ꯀꯩꯀꯩꯅꯣ ꯈꯔ ꯇꯧꯁꯤꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯃꯤꯟꯅꯖꯕꯅꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕꯁꯤꯗ ꯂꯣꯏꯅꯃꯛ ꯁꯔꯚꯤꯡ ꯗꯦꯟ ꯔꯤꯇꯥꯌꯔꯠ ꯂꯣꯏꯅꯃꯛ ꯌꯥꯎꯕꯤꯔꯦ ꯍꯥꯏꯗꯤ BSFꯀꯤ ꯖꯋꯥꯟ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯟꯕꯒꯤ ꯁꯤꯗ ꯆꯤꯡꯃꯤ ꯇꯝꯃꯤ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯄꯥꯡꯒꯟ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯗꯦꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯒꯤ ꯏꯅꯥꯎ ꯑꯩꯈꯣꯏ ꯅꯦꯄꯥꯂꯤ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯄꯨꯟꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯌꯥꯎꯃꯤꯟꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯔꯅ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯃꯌꯥꯝꯁꯦ ꯀꯟꯇꯦꯛ ꯇꯧꯅꯔꯒ ꯑꯣꯔ ꯑꯃꯒꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕꯤꯔꯛꯄ ꯂꯩꯃꯤꯟꯅꯕ ꯃꯌꯥꯝ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯕꯨ ꯌꯥꯎꯕ ꯉꯝꯗꯕꯁꯤꯡꯗꯨꯕꯨ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯈꯔꯁꯦ ꯇꯧꯔꯤꯕ ꯈꯔꯁꯦ ꯃꯣꯏꯒꯤ ꯃꯐꯝꯗꯁꯨ ꯌꯧꯖꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯕꯅꯤ ꯃꯁꯤ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯋꯥꯍꯪ ꯑꯝꯇꯪ ꯍꯪꯖꯍꯧꯒꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ BSF ꯄꯔꯁꯅꯦꯜꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯔꯚꯤꯡ ꯇꯧꯔꯤꯕ ꯑꯗꯨ ꯔꯤꯇꯥꯌꯔ ꯆꯠꯈ꯭ꯔꯕꯁꯤꯡꯁꯦ ꯄꯨꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯃꯤ ꯃꯌꯥꯝꯁꯨ ꯄꯨꯜꯂꯒ ꯌꯥꯝꯃꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯗꯣꯅꯦꯠ ꯇꯧꯕꯤꯔꯦ ꯃꯤ ꯃꯁꯤꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯝꯒꯅꯤ ꯍꯥꯏꯗꯤ ꯁꯦꯟꯐꯝꯁꯦ ꯂꯥꯛꯑꯅꯤ ꯃꯈꯥꯏ ꯀ꯭ꯔꯣꯁ ꯇꯧꯔꯤꯕꯅꯤꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯛꯇꯪ ꯊꯝꯕꯤꯌꯨꯅꯦ ꯍꯥꯟꯅ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯋꯥꯆꯦꯞ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯨꯃꯥꯏꯅ BSF ꯖꯋꯥꯟ ꯑꯃ ꯂꯩꯈꯤꯗ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯁꯤꯀꯣ ꯍꯥꯏꯕꯒꯤ ꯍꯥꯟꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯝꯇ ꯅꯠꯇꯦꯕ ꯈꯨꯗꯛꯇ ꯑꯣꯝꯁꯟꯅꯕꯅꯤ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯔ ꯄꯨꯟꯁꯤꯟꯈꯤ ꯑꯗꯨꯒ ꯄꯨꯟꯁꯤꯟꯕ ꯃꯇꯝꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯔꯤ ꯈꯨꯗꯣꯡ ꯆꯥꯗꯕꯗꯤ ꯊꯦꯡꯅꯩ ꯃꯁꯤꯗ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯣꯁꯇꯨꯅ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯕꯅꯤꯅ ꯃꯁꯤꯗ ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯕ ꯑꯣꯏꯗꯦ ꯋꯤꯂꯤꯡꯂꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯇꯧꯕꯤꯔꯛꯄ ꯉꯥꯛꯇꯅꯤ ꯀꯩꯁꯨ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯖꯣꯏꯟ ꯇꯧꯕꯤꯔꯛꯄꯁꯤꯁꯨ ꯑꯗꯨꯝ ꯀꯣꯏꯊꯤ ꯊꯤꯔ ꯖꯣꯏꯟ ꯇꯧꯕꯤꯔꯝꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯤ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯀꯁꯦ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗꯒꯤ ꯁꯔꯐ ꯇꯧꯕ ꯀꯥꯡꯕꯨꯅ ꯏꯚꯟ ꯍꯧꯖꯤꯛ ꯇꯦꯟꯁꯟ ꯂꯩꯔꯤꯕ IBꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯐꯣꯟ ꯇꯧꯕꯤꯔꯛꯏ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯕꯨ ꯃꯦꯗꯤꯌꯥꯗ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇꯕ ꯇꯟꯖꯥ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯧꯕ ꯖꯒꯥꯁꯨ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯉꯝꯖꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟꯒꯤ ꯑꯉꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ IB ꯃꯌꯥꯗ ꯂꯩꯕꯅꯤꯅ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯁꯤ ꯈꯔ ꯅꯦꯝꯅ ꯐꯪꯉꯤ ꯑꯗꯨꯅ ꯑꯩꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯅꯤꯡꯉꯒꯁꯨ ꯑꯩꯃꯛꯅ ꯍꯦꯛ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯇꯣꯞꯄꯒꯤꯁꯨ ꯇꯧꯔꯒ ꯇꯧꯕꯤꯔꯛꯄꯁꯨ ꯌꯥꯝ ꯌꯥꯎꯏ ꯑꯗꯣ ꯃꯁꯤꯗ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯣꯏꯗꯦ ꯍꯔꯗꯜ ꯑꯣꯏꯈꯤꯕ ꯑꯣꯏꯗꯦ ꯃꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯛꯄꯅꯤ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯀꯅꯥ ꯁꯨꯝ ꯉꯥꯡꯕꯤꯒꯗꯕ ꯑꯇꯣꯞꯄ ꯂꯩꯕꯤꯔꯤ ꯑꯝꯇ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯁꯥꯔꯁꯨ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯋꯥꯐꯝ ꯑꯃꯅꯤꯗꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯤꯡ ꯂꯩꯐꯝ ꯑꯗꯨꯒ ꯀꯔꯤ ꯑꯣꯏꯅ ꯂꯩꯕꯤꯔꯝꯕꯅꯣ ꯑꯩꯒꯤ ꯃꯤꯡ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯖꯌꯟꯇ ꯁꯤꯡ ꯑꯩ BSFꯇ ꯍꯧꯖꯤꯛ ꯁꯦꯛꯇꯔ ꯍꯦꯗꯀ꯭ꯋꯥꯇꯔ BSF ꯀꯣꯏꯔꯦꯡꯒꯩꯗ ꯁꯥꯔꯚꯤꯁ ꯇꯧꯖꯔꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯁꯥꯔ ꯍꯣꯏꯅ ꯄꯟꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯤ 263ꯅꯀꯣ ꯁꯤꯌꯥꯔ ꯇꯧꯖꯔꯒ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯉꯁꯥꯏ ꯂꯤꯁꯠ ꯑꯃ ꯄꯨꯔꯥ ꯂꯩꯕꯗꯣ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯁꯦꯟꯒꯤꯗꯃꯛꯇ ꯅꯠꯇꯦ ꯁꯤꯗꯤ ꯆꯨꯝꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯃꯤꯡꯒꯤ ꯑꯣꯏꯅ ꯇꯧꯖꯅꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤꯗꯤ ꯃꯥꯕꯨ ꯊꯥꯕꯜ 10 ꯅꯥꯎꯐꯨꯗꯅ ꯄꯣꯛꯄꯤꯔꯕ ꯃꯃꯥ ꯀꯣ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯔꯤ ꯀꯣ ꯑꯗꯨꯒ ꯗꯤꯄꯛꯅ ꯂꯩꯈꯤꯗꯕꯁꯦ ꯃꯁꯤ ꯂꯩꯇꯕ ꯍꯥꯏꯅ ꯂꯧꯕ ꯌꯥꯗꯦꯕ ꯃꯥꯗꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯀꯠꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯒꯣꯜꯗꯟ ꯃꯌꯦꯛꯅ ꯏꯗ ꯂꯩꯍꯧꯔꯗꯧꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯝ ꯋꯥꯅ ꯆꯦꯟꯅ ꯇꯧꯖꯕꯅꯤ ꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯌꯥꯝ ꯊꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯦꯃꯦꯟꯇꯣ ꯄꯤꯒꯗꯕꯁꯨ ꯂꯩꯕꯤꯔꯤꯉꯩꯗꯀꯣ ꯃꯦꯃꯦꯟꯇꯣꯁꯦ ꯄꯤꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤꯅꯦ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯥꯛꯄꯤꯔꯣ ꯑꯄꯣꯛꯄ ꯑꯗꯨꯒ ꯅꯥꯎꯕꯁꯨ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ
ꯈꯨꯠꯁꯤꯟꯅꯅꯕ ꯇꯥꯟꯖꯥꯗꯨꯃ ꯂꯧꯔꯁꯦ ꯑꯗꯨꯒ ꯇꯥꯟꯖꯥꯁꯤꯗ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗꯁꯨ ꯎꯍꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯈꯥꯏꯕꯤꯔꯛꯄ ꯁꯦꯟꯐꯝꯁꯤꯡꯗꯣ ꯂꯤꯁ ꯑꯣꯏꯅ ꯁꯦꯝꯃꯤꯗ ꯂꯤꯁꯇꯨꯁꯨ ꯍꯥꯏꯐꯦꯠ ꯁꯨꯝ ꯂꯣꯏ ꯃꯨꯠꯄ ꯅꯠꯇ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯂꯤꯁ ꯁꯦꯝꯃꯒ ꯊꯝꯃꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯥꯔꯗ ꯂꯩꯕꯅꯤ ꯍꯣꯏ ꯑꯗꯣ ꯃꯤ ꯃꯁꯤꯡꯗꯣ ꯍꯥꯏꯐꯦꯠ ꯄꯟꯕꯤꯕ ꯌꯥꯏ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯁꯣꯝꯀꯣ ꯃꯤ ꯃꯁꯤꯡ ꯍꯥꯏꯐꯦꯠ ꯄꯟꯕꯤꯔꯝꯕ ꯌꯥꯏ ꯍꯥꯏꯐꯦꯠ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯄꯦꯖ ꯑꯃꯅꯤ ꯃꯅꯥꯗꯣ ꯍꯥꯡꯉ ꯁꯨꯃꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯨꯠꯁꯤꯟꯅꯖꯔꯝꯃꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯦ ꯒ꯭ꯔꯨꯞꯁꯤ BSFꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒ ꯑꯅꯤ ꯂꯩꯌꯦꯕꯀꯣ ꯑꯅꯤꯁꯤꯗꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯑꯉꯝꯕꯁꯤ ꯃꯃꯥꯡꯗꯁꯨ ꯁꯥꯔꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯇꯥꯃꯣ ꯖꯌꯟꯇꯅꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯄꯩꯁꯥ ꯑꯩꯈꯣꯏꯅ ꯈꯥꯏꯔꯤꯕ ꯄꯩꯁꯥꯁꯦ ꯀꯅꯥꯝꯇ ꯍꯧꯅꯔꯨꯗꯦꯕ ꯅꯪ ꯄꯤꯔꯛꯑꯣꯅ ꯍꯥꯟꯅ ꯌꯥꯎꯔꯝꯗꯕ ꯃꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯕ ꯑꯗꯨꯝ ꯑꯩꯁꯨ ꯍꯥꯞꯆꯤꯟꯕꯤꯌꯨ ꯑꯩꯁꯨ ꯍꯥꯞꯆꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯞꯄ ꯃꯇꯝꯗꯅꯦ ꯌꯥꯝ ꯂꯥꯏꯅ ꯍꯟꯗꯛꯀꯤ ꯄꯩꯁꯥ ꯈꯥꯏꯕ ꯈꯨꯈꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯁꯦ ꯃꯣꯕꯥꯏꯜ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯦ ꯍꯟꯗꯛꯁꯦ ꯃꯥ ꯂꯩꯔꯝꯕꯒꯤ ꯄꯩꯁꯥꯁꯦꯀꯣ ꯑꯩꯈꯣꯏ ꯄꯩꯁꯥ ꯀꯂꯦꯛꯁꯟ ꯇꯧꯔꯤꯁꯦ ꯑꯝꯇ ꯄꯩꯁꯥ ꯏꯟ ꯀꯦꯁ ꯑꯝꯇ ꯄꯤꯗꯦꯕꯀꯣ ꯉꯁꯤ ꯈꯛꯇꯪ ꯂꯨꯄꯥ 3,000 ꯈꯛꯇꯪ ꯑꯖꯤꯠ ꯑꯩꯅ ꯑꯃꯈꯛ ꯄꯤꯔꯝꯃꯦ ꯑꯇꯩ ꯂꯣꯏꯅ ꯋꯥꯆꯞꯇ ꯀꯥꯞꯄ ꯄꯩꯁꯥ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯄꯩꯁꯥꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯂꯨꯄꯥ 2,200,000 ꯀꯩꯅꯣ ꯇꯣꯇꯦꯜ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯦ ꯂꯨꯄꯥ 2,59,900 ꯆꯅꯤꯒ 2 ꯇꯥꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔ ꯃꯁꯤꯗ ꯂꯩꯕ ꯃꯅꯤꯄꯨꯔꯗ ꯑꯦꯚ꯭ꯔꯤ ꯔꯦꯡ ꯂꯣꯏꯅ ꯏꯔꯦꯁꯄꯦꯛꯇꯤቭ ꯑꯣꯐ ꯔꯦꯡꯗ ꯑꯩꯈꯣꯏ ꯂꯣꯏ ꯑꯉꯝ ꯑꯉꯝꯕ ꯄꯤꯅꯔꯒ ꯍꯥꯏꯗꯤ ꯑꯄꯤꯛꯄ ꯔꯦꯡꯗꯩ ꯍꯧꯔꯒ ꯃꯀꯣꯛ ꯑꯆꯧꯕ ꯐꯥꯎꯕ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯇꯥꯖ ꯔꯤꯇꯥꯌꯔ ꯆꯠꯈꯤꯕꯁꯨ ꯍꯣꯏ ꯔꯤꯇꯥꯌꯔꯤꯁꯨ ꯌꯥꯎꯔꯤ ꯔꯤꯇꯥꯌꯔꯁꯨ ꯌꯥꯝ ꯍꯥꯞꯄꯤꯔꯛꯑꯦ ꯃꯗꯨꯗ ꯃꯣꯏꯁꯨ ꯑꯁ ꯑꯩꯒꯤ ꯒ꯭ꯔꯨꯞꯇ ꯍꯥꯞꯄꯨ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯍꯥꯞꯄꯨ ꯍꯥꯏꯕ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯅ ꯍꯥꯞꯄ ꯀꯥꯟꯗ ꯌꯥꯝ ꯂꯥꯏꯅ ꯁꯤꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯦ ꯇꯧꯈꯤꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛ ꯈꯪꯗꯕ ꯃꯤꯕꯨ ꯂꯩꯔꯝꯒꯤꯅꯦꯕ ꯃꯩꯇꯩ ꯃꯆꯥꯗ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯅ ꯂꯧꯕ ꯉꯝꯗꯕꯀꯣ ꯑꯗꯨꯅꯅꯦ ꯑꯗꯣ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯁꯥꯔ ꯃꯌꯥꯝꯁꯤꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯕ ꯂꯤꯁꯇꯦ ꯇꯣꯇꯦꯜ ꯀꯌꯥꯅꯦꯕ ꯂꯩꯔꯤꯗꯣ ꯇꯣꯇꯦꯜ ꯍꯧꯖꯤꯛ ꯐꯥꯎꯕ 267 ꯀꯣ 267 ꯗꯣꯅꯔꯁꯤꯡ ꯍꯥꯏꯇꯥꯔꯦ BSFꯀꯤ ꯖꯋꯥꯟꯁꯤꯡꯅ ꯇꯣꯇꯦꯜ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅ ꯑꯣꯏꯔꯤꯁꯦꯀꯣ 2,58,200 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯨꯕ ꯇꯧꯗꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤꯀꯣꯅ ꯈꯜꯂꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ BSF ꯖꯋꯥꯟꯁꯤꯡꯁꯤꯗ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯤꯇꯪ ꯊꯥꯒꯠ ꯋꯥꯍꯩ ꯃꯣꯏꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯕ BSFꯇ ꯆꯪꯈꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯈꯥ ꯊꯥꯕ ꯑꯃ ꯏꯌꯥꯝꯕ ꯑꯃ ꯂꯩꯈꯤꯗ꯭ꯔꯦꯅ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯇꯅ ꯃꯊꯪ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ BSFꯇ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕ ꯉꯝꯕꯁꯦ ꯁꯤꯒꯤꯗꯃꯛꯇ ꯃꯣꯏ ꯌꯥꯝ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯌꯥꯔꯦ ꯑꯗꯣ ꯑꯄꯣꯛꯄꯤꯁꯨ ꯂꯩꯔꯦ ꯑꯄꯣꯛꯄ ꯂꯩꯔꯦ ꯃꯅꯥꯎꯄꯥ ꯂꯩꯔꯦꯀꯣ ꯑꯗꯣ ꯄꯨꯟꯅ ꯀꯩꯅꯣ ꯇꯧꯔꯁꯦ ꯍꯣꯏ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯀꯀꯥ ꯄꯩꯁꯥꯁꯦ ꯀꯀꯥ ꯀꯥꯏ ꯀꯀꯥ ꯐꯣꯇꯣ ꯀꯥꯞꯇꯣꯏꯔꯥ ꯑꯉꯥꯡꯗ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯥ ꯀꯥꯞꯆꯔꯅꯤ ꯄꯩꯁꯥꯁꯦ ꯌꯥꯝ ꯄꯤꯔꯦ ꯄꯩꯁꯥꯁꯦ ꯁꯥꯔ ꯄꯥꯏꯕꯤꯔꯣꯁꯦ ꯁꯥꯔꯅ ꯄꯤꯔꯣ ꯁꯦ ꯑꯗꯨꯝ ꯃꯈꯥ ꯊꯥꯕꯤꯔꯣ ꯁꯦ ꯄꯩꯁꯥꯁꯦ ꯐꯣꯇꯣ ꯐꯖꯅ ꯐꯖꯅꯀꯣ ꯐꯣꯇꯣꯁꯦ ꯑꯩꯒꯤ ꯐꯣꯟ ꯈꯛꯇꯪ ꯁꯤꯗꯒꯤ ꯁꯦꯡꯕ ꯑꯝꯇꯪ ꯀꯥꯞꯍꯧꯒꯦꯀꯣ ꯑꯝꯇꯪ ꯑꯗꯨꯝ ꯄꯥꯏꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯗꯣꯏꯅꯦ ꯏꯚꯟꯁꯦ ꯍꯌꯦꯡ ꯃꯦꯃꯣꯔꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯀꯂꯦꯛꯁꯟꯒꯤ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯁꯦꯡꯅ ꯂꯩꯍꯧꯅꯕ ꯀꯀꯥꯁꯨ ꯈꯤꯇꯪ ꯅꯛꯁꯟꯕꯤꯌꯨꯀꯣ ꯁꯣꯝ ꯀꯦꯃꯦꯔꯥꯗ ꯌꯦꯡꯕꯤꯔꯛꯎꯀꯣ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯑꯗꯨꯒ ꯀꯩꯅꯣꯗꯨꯃꯒ ꯄꯤꯕꯤꯔꯁꯦ ꯃꯦꯃꯦꯟꯇꯣꯗꯨꯃ ꯃꯦꯃꯦꯟꯇꯣꯗꯨꯃ ꯑꯝꯇꯪꯒ ꯄꯤꯕꯤꯔꯁꯦ ꯊꯝꯕꯤꯔꯣ ꯆꯠꯁꯤ ꯁꯤꯁꯤꯡ ꯑꯝꯇ ꯀꯥꯞꯍꯧꯒꯦꯀꯣ ꯁꯤꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯑꯗꯣ ꯏꯔꯤꯕ ꯃꯌꯦꯛꯁꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯕꯤꯔꯤꯕ ꯑꯣꯖꯥꯅ ꯍꯥꯏꯐꯦꯠꯇꯪ ꯄꯥꯊꯣꯛꯄꯤꯌꯨꯀꯣ ꯑꯗꯨꯝ ꯄꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯤꯗ ꯏꯖꯔꯤꯁꯦ ꯁꯍꯤꯗ ꯗꯤꯄꯛ ꯁꯤꯡ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯀꯣ ꯑꯣꯜ ꯔꯦꯡ ꯑꯣꯐ BSF ꯁꯔꯚꯤꯡ ꯄꯥꯔꯁꯣꯅꯦꯜ फ्रॉम मणिपुर respectfully represented by all rank of BSF serving personnel from Manipur है ना कोई किसी ने जमनी अदुगा मथक ऑपरेशन सिंधु कोई शहीद दीपक खमीरे हाँ अदुगा मतुंगा saluting the brave heart who made the ultimate sacrifice his courage and sacrifice will always be remembered ꯑꯩ ꯀꯩꯅꯣꯗ ꯋꯥꯍꯩꯁꯦ ꯑꯩ ꯑꯄꯣꯛꯄꯗ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯋꯥꯐꯝ ꯑꯃꯅꯤꯗꯪ ꯐꯣꯡꯗꯣꯛꯄꯤꯌꯨꯅꯦ ꯑꯄꯣꯛꯄꯤꯁꯨ ꯑꯃꯅꯤꯗꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅꯒ BSF ꯖꯋꯥꯟ ꯁꯦꯡꯅ ꯍꯥꯏꯕꯗ ꯏꯆꯥꯗꯨꯅ ꯄꯨꯂꯞ ꯍꯥꯏꯗꯤ ꯊꯦꯡꯅꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯒꯨꯝꯕꯅꯤ ꯍꯥꯏꯇꯥꯔꯦ BSF ꯃꯁꯦꯜ ꯑꯃꯈꯛꯇꯅꯤꯗꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯒ ꯁꯨꯃꯥꯏꯅ ꯁꯦꯜ ꯉꯥꯛꯇꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒ ꯂꯥꯛꯄꯤꯔ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕ ꯑꯗꯨ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯕꯤꯔꯕꯁꯤꯗ ꯑꯄꯣꯛꯄꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯌꯥꯔꯦ ꯇꯥꯅꯤ ꯈꯤꯇꯪ ꯏꯁꯥꯗ ꯐꯥꯎꯕꯤꯕꯗꯣ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ
ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ BSFꯀꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯁꯥꯔꯁꯤꯡ ꯃꯌꯥꯝ ꯂꯥꯛꯇꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯆꯥ ꯗꯤꯄꯛꯀꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗ꯭ꯔꯦꯅ ꯃꯌꯥꯝꯅ ꯂꯥꯛꯄꯤꯗꯅ ꯂꯩꯁꯨ ꯈꯔ ꯀꯠꯄꯤꯈꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥꯅꯤꯄꯥꯒꯤ ꯃꯊꯧ ꯃꯉꯝꯁꯤꯒꯤꯗꯃꯛꯇ ꯍꯌꯦꯡꯅꯤꯀꯣ ꯁꯣꯔꯥꯠꯁꯦ ꯂꯩꯈꯤꯗꯕ ꯃꯊꯧ ꯃꯉꯝꯒꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯃꯇꯨꯡ ꯇꯥꯕꯁꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥꯒꯤ ꯃꯊꯧ ꯀꯔꯝ ꯑꯁꯤ ꯌꯥꯎꯕꯤꯅꯕ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯈꯨꯠꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯄꯥꯕꯨꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯖꯋꯥꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯔꯤꯇꯥꯌꯔꯠꯄꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯟꯊꯦꯡꯅꯔꯤꯕ ꯉꯥꯛꯇꯅꯦ ꯄꯥꯕꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯇꯦꯛꯇ ꯀꯥꯏꯗꯕ ꯏꯃꯥ ꯂꯩꯕꯥꯛ ꯉꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕꯒꯤ ꯇꯥꯡꯀꯛꯇꯨꯃ ꯂꯧꯃꯤꯟꯅꯁꯦ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯑꯩꯅ ꯅꯣꯡꯃ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯇꯥꯃꯣ ꯃꯥꯅ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯩꯗ ꯄꯣꯁꯇ ꯇꯥꯏꯕꯀꯣ ꯑꯩꯈꯣꯏ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯦꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯩꯈꯣ ꯁꯦꯛꯇꯔ BQ ꯂꯩꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯏꯁꯇꯥꯕ꯭ꯂꯤꯁ ꯂꯩꯕ ꯑꯗꯨ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯣ ꯄꯥꯕꯨꯡ ꯏꯂꯥ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕ ꯌꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯏꯃꯥꯅꯁꯨ ꯈꯤꯇꯪ ꯃꯥꯏꯛꯁꯦ ꯄꯥꯏ ꯏꯃꯥꯅ ꯈꯤꯇꯪ ꯋꯥꯐꯝ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏ ꯈꯨꯠꯅ ꯅꯛꯁꯟꯅ ꯈꯨꯠꯅ ꯄꯥꯏ ꯏꯃꯥ ꯋꯥꯐꯝ ꯑꯝꯇꯪ ꯃꯌꯥꯝ ꯂꯥꯛꯄꯤꯔꯒ ꯁꯨꯃꯥꯏꯅ ꯏꯆꯥꯒꯤꯗꯃꯛꯇ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗ ꯏꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯗꯤ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯤꯕꯗꯣ ꯑꯗꯨꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯌꯥꯝꯅ ꯏꯆꯥꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯕꯁꯦ ꯍꯥꯏꯖꯩ ꯏꯆꯥꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨꯕꯨ ꯊꯥꯒꯠꯆꯩ ꯑꯗꯨꯕꯨ ꯆꯠꯔꯒꯁꯨ ꯏꯆꯥ ꯀꯧꯕꯅꯤꯅ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯏꯅꯥꯛꯇ ꯂꯥꯛꯑꯒ ꯃꯌꯥꯝꯅ ꯏꯆꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯊꯃꯣꯏꯗꯨꯒꯤ ꯃꯌꯥꯝ ꯄꯨꯟꯁꯤ ꯅꯨꯡꯆꯥꯡꯒꯅ ꯅꯥꯗ ꯌꯦꯛꯇꯅ ꯃꯌꯥꯝꯕꯨ ꯀꯣꯛ ꯊꯣꯡꯕ ꯑꯣꯏꯅ ꯅꯥꯗ ꯌꯦꯛꯇꯕ ꯇꯧꯕꯤꯔꯕꯅ ꯑꯩꯅ ꯃꯃꯥꯗ ꯑꯩꯅ ꯏꯆꯥꯒꯤ ꯄꯨꯔ ꯅꯤꯖꯔꯤ ꯃꯌꯥꯝꯗꯒꯤ ꯐꯥꯔꯤꯖꯔꯤ ꯏꯃꯥ ꯌꯥꯔꯦ ꯑꯗꯨꯒ ꯀꯀꯥ ꯍꯥꯏꯗꯤ ꯗꯤꯄꯛꯀꯤꯁꯨ ꯑꯪꯀꯜ ꯑꯣꯏꯕꯤꯕ ꯀꯀꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯍꯌꯦꯡꯁꯦ ꯁꯣꯔꯥꯠ ꯅꯨꯃꯤꯠꯅꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯥꯛꯄꯤꯔꯝꯕ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡ ꯂꯣꯏꯅꯃꯛ ꯄꯨꯜꯂꯒ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯩ ꯑꯃ ꯑꯩꯈꯣꯏ ꯀꯠꯄꯤꯒꯦ ꯍꯥꯏꯔꯒꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯅꯦ ꯍꯥꯏꯇꯥꯔꯦ ꯁꯣꯔꯥꯠ ꯅꯨꯃꯤꯠꯁꯤꯗ ꯑꯗꯣ ꯀꯀꯥꯅꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯒ ꯈꯤꯇꯪ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯑꯒ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯗ ꯉꯁꯤ ꯗꯦꯠ 23ꯅꯤ ꯃꯦꯒꯤ ꯍꯌꯦꯡ ꯗꯦꯠ 24ꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯁꯍꯤꯗ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏ ꯖꯃꯨꯗ ꯊꯣꯛꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯗ ꯊꯣꯛꯈꯤꯕ ꯂꯥꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗ ꯂꯥꯏꯕꯛ ꯊꯤꯗꯅ ꯑꯩ ꯏꯆꯥ ꯗꯤꯄꯛꯁꯤ ꯂꯩꯈꯤꯗꯕꯁꯤꯅ ꯗꯦꯠ 24ꯗ ꯃꯥꯒꯤ ꯁꯔꯗ ꯀꯔꯃ ꯊꯣꯛꯏ ꯁꯔꯗ ꯀꯔꯃ ꯃꯥꯡꯖꯧꯅꯅ ꯉꯁꯤ BSFꯀꯤ ꯖꯋꯥꯟꯁꯤꯡ ꯑꯗꯨꯒ BSFꯇꯒꯤ ꯔꯤꯇꯤꯌꯔ ꯇꯧꯈ꯭ꯔꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯇꯝ ꯁꯥꯡꯅ ꯊꯕꯛ ꯇꯧꯔꯨꯔꯕ ꯍꯧꯖꯤꯛꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯒ ꯍꯤꯡꯈꯤꯅꯤ ꯍꯥꯏꯗꯅ ꯊꯕꯛ ꯇꯧꯔꯤꯕ ꯌꯥꯝꯅ ꯑꯋꯥꯡꯕ ꯊꯥꯛꯇꯒꯤ ꯑꯃꯁꯨꯡ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯚꯥꯔꯠ ꯕꯔꯁꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯗꯤꯄꯛꯀꯤ ꯃꯐꯝꯗ ꯉꯁꯤ ꯍꯩ ꯂꯩ ꯈꯔ ꯀꯠꯄ ꯂꯥꯛꯄ ꯑꯗꯨꯒ ꯑꯉꯝꯕ ꯁꯦꯟ ꯈꯔ ꯄꯤꯕꯤꯔꯛꯄ ꯌꯥꯝ ꯊꯥꯒꯠꯂꯤ ꯏꯃꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯦꯡꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯕꯤꯃꯟ ꯈꯪꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯍꯌꯦꯡ ꯇꯥꯡ 24 ꯃꯦꯒꯤ ꯗꯦꯠ 24ꯁꯤꯗꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯦꯌꯥꯔꯄꯣꯔꯠꯇ ꯗꯦꯠ 12ꯇ ꯗꯤꯄꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯂꯥꯛꯈꯤꯕꯗ ꯌꯥꯝꯅ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤ MP ꯑꯣꯏꯔꯁꯨ MLA ꯑꯣꯏꯔꯁꯨ ꯑꯦꯕ꯭ꯔꯤꯕꯣꯗꯤ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯏꯕꯦꯜ ꯈꯨꯗꯤꯡꯃꯛꯅ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯗꯤ ꯕꯥꯔꯇꯣꯟ ꯑꯣꯏꯅ ꯌꯧꯕ ꯉꯝꯍꯧꯗꯕ ꯑꯗꯨꯒ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ 360ꯒꯤ ꯊꯣꯡꯗ ꯌꯥꯝ ꯃꯔꯨꯑꯣꯏꯅ 360 ꯁꯤꯡꯖꯃꯩꯅꯁꯨ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯕꯤꯔꯒ ꯃꯦꯗꯤꯌꯥꯗ ꯏꯆꯥꯁꯤꯒꯤ ꯑꯗꯨꯒ ꯏꯅꯥꯎꯁꯤꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕ ꯏꯆꯥ ꯗꯤꯄꯛꯀꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯈꯪꯍꯟꯗꯅ ꯃꯌꯥꯝꯗ ꯌꯧꯍꯟꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯌꯧꯍꯜꯂꯤꯕ 360ꯕꯨꯁꯨ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯗꯦꯠ 24ꯗ ꯏꯆꯥꯒꯤ ꯁꯔꯗ ꯀꯔꯃ ꯊꯣꯛꯑꯦ ꯕꯥꯔꯇꯣꯟ ꯇꯧꯗꯕ ꯊꯤꯕꯤꯗꯅ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎ ꯖꯋꯥꯟ ꯈꯨꯗꯤꯡꯃꯛꯅ ꯂꯥꯛꯄꯤꯗꯨꯅ ꯏꯆꯥꯒꯤ ꯗꯦꯠ 24ꯁꯤꯗ ꯀꯔꯃꯒꯤꯁꯤꯗ ꯍꯩ ꯂꯩ
ꯀꯠꯄꯤꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯃꯤꯟꯅꯁꯤ. ꯉꯁꯤ ꯂꯦꯡꯂꯤꯔꯛꯂꯤꯕ ꯃꯌꯥꯝꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯩ ꯈꯨꯔꯨꯝꯃꯤꯟꯅꯁꯤꯀꯣ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ